Anti-peace element amoiriba sudalairiba chenkuki jo khutlai paipa sing lakshanaba khonagadabani haina Ministry of Home Affairs officer singda marik chumna thamlamle haina kokomi gi convener Kraisa mathobana phongdurakle Thasigi kuntareta kokomi gi convener Kraisa mathobana luchingba lubasigi thomitarena saba team amaga Ministry of Home Affairs officer singa unaruba adugi matangda ngase lampel pata leiba lubasigi officer pawgi mifam ama pangthokre Kokomi ki maruiba thomi kayana saru yaduna pangthokiba pawgi mifam aduda kokomi ki convener Kraisa mathobana hai Thasigi kuntareta MHA gi officer singa unaba aduda haukiba me ahumda kokomi na sinduna pangthokiba miyam gi mifam aduna lawkiba warep hauzi phong sariba Gwaltabi gi thodok amade thodok asiga mari lainana Manipur gi miyamda governor na lale haizagadabani amade status gi top official sing resignation tawbagi wafam kokomi gi maikaida gi pukatke Manipur lairiba isu sing maruaina narco terrorism umangi lam khopchilakpa lokaina changsilakliba mitop amade suda lairiba chenku ki jo khulai paiba singi wafam kokomina India laingakta kupna khangan baga loinana pibam asi lakshinnaba makha tana unaduna taksin kigani handaki unaba sida yamna singthaningai oiba ama oiribade miyamgi mifamna lawkiba warep singado MHA gi officer singda macha khaina thamkiba duni point sing asi India laingakta official oina hojik maki oina de lankhatri adubo point sing lankanaba khana neinabadi haure miyamna lawkiba warep sing adu karamba level da formally thamlagadi khwaidagi hena masak thokani haiba adugi matangda Ministry of Home Affairs ki official singda pursue tawba haure hojik lamdam asida phong sana lairiba Gwaltabi gi thodok asigi matangda palladuna mahakna makha tana hai Gwaltabi gi thodok amade thodok asigi matangda sangsiliba governor na Manipur gi miyamda lale haigadabani haiba wafam amade status gi top official sing resignation tawgadabani haiba gi wafam sing MHA gi official singa unabaduda marik chumna thamki aikoina pukhalamba wafam de thodok adugi matangda accountability fix tawdaba yaroi haiba shini aikoina pukhatkiba wafam sing adu MHA gi official singna lawshin baga loinana hiramasigi matangda makok thongba sing Tanaduna Chanaba action Laukanaba Honagani Haina MHA officer sing aduna Fongdoraki Kokomi gi khongjang makha tana chathakigani hojik lamdamasida thokliba ising ichau asina maram oiraga khongjang asi makha chathadabani makha taba khongjang lub asiga chatminariba lub singa khanaraba matungda leplagani Kokomi na chengsinba khongjang singda miyamna saugatpiba sigi damakso thagali haina mahana makha takhi Su group sing asina Manipur thoibirang asigi mapung oiba responsibility su hujikti makhoi kuki gi MLA sing civil society sing na su group ko ina wari sanaraga lotion biro haidana lauthokrabanina makhoi na hobudagi khoi di dum khangi India government na khangdana lakpadu handaki meeting dadi noijung hanna hujikti confirm taramani akhoi di hanadagi khangi masi moina tohonbani moina loin tobuni makhoi gi civil society habase moi gi mouthpiece oina lakpani moina wari lobunga moi habase khoi di hanadagi khangi aduna masi makha tarakpadadi makhoi ga noiga marakta NTPs oina Tabuk Tauriba, separate administration or Mogi political demand, Pangdragadi, Irang Tony Mete Hatpal Lepoy, Mete Changaloi, Lambi Chalaloi, and Hariba, NTP's elements in sea India government lotion Bangamdana, I quite a Namzela Yaroi, Masidi Noigi, Gamen, Amagi Mato, Tobum Tokoni, Madu Noi Hanato, Madu Noina Mai Pang Hecto Raba, Kuki Chin Mijo, Jomi Margi, Marataliba, Micham Miam Singh. Impal the Mayum Makai, Karor Chang, Mayum Sargaler, Micham Yam Singado, Impal, Soin Halan Yungani, Makoising a Dugi, Aquega, come down a moin, Shichan, Lemina, Yagada have to the Yagaman Yaudus, a quick level, the Wari Saraga, Equina Hang, Matamatum Chana, Tabuk Pakakani, conflict as if drive to Rogachaliba, political demand for Rogachaliba, Su group, Noina Tolo, Hulaga, Games Haraga, Noina Naga Tambiba, Kulai Piper Singado, Maduhana, Lushalu have a sack, we make it clearly Tamjam.